ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤरीज ꯗ ꯂꯥꯁ ꯀꯤꯡꯗꯝꯒꯤ एपिसोड 51 अदु पुदु लाक्चरे ममांगे एपिसोड सिंगदु येंबिदबि यावरगदि सोइदना येंबियु वारीसि मपुंग फाना बाप तानबगि दमंग हाइजबनि अइखोइना ममांगे एपिसोड दगी खंख्रे बाइकिंग सिक्टिगर अमदि ब्रिदाना विंचेस्टर सिटी सु पाइसनखिबदगी किंग एडवर्ड लालोंग अमत यावदना मफमसिदा लांदावा चंगछलुबदा बाइकिंग सिंगना गेट थिंजनखिदुना मनुंगलोमदगी तेंजै कयामा कापथोरकपदा एडवर्ड की सेक्शन लानमिसिंग कयामा सिरि एडवर्ड अमु हंतोक्तुना फिबम अमु येंगलगा मसासे असावना थुमतखिदुना उट्रिना हाइजबो वागा अमत तादबि अमुना चेंसनखिदुना एपिसोड अदु लोइसनखिबनि मसिगे मखा एपिसोड 51 असिना कमदौबगे हाबदु मयाम पुन्ना येंगमिनरसि होजे एपिसोड 51 गे आहान मसिनसि मफमसिदगे दबो हौरे हौजु मफमसि लानमि असिबना तुमचाइ चाइ हाबदु ओइदि अता तु खुनबा मियोसिंगनसु असिब लानमिसिंगसिदगी अयाव अयाव पोचै कयामा लुट तौरी बाइकिंग सिंगसु संत्रि तानदुना मफमसिबु ngak सेंदुना अदमक लैरि किंग एडवर्ड सु खरा चथोकलगा केम तौदुना तांजा अमा ngaइदु लैरि उट्रिचु जिक तौफम खंद्रे हौजिक बाइकिंग सिंगसिना वारी सानबा मत यादबि हेक चंगछलुबगा तेंजै पकात कापथोरकपसिदा हंतके मतंगसिदि कदौगदबुनो मा यान ताद्रे हौजिक सोमदा किंग एडवर्ड के याथंगदगी वेसेक्स के लानमिसिंगसिना मै खरा थवांग तौदु लैबसिदा उट्रिनचु एडवर्ड तौगदुरि प्लान लोंग असि खंगली मसिदगी मांगना थौरांग असि तौहनिंगदबदगी एडवर्ड की मनाक्ता प्रबब लाक्तुना अदोमना तौरिबे थौरांगसि आरानबा थौरांगने हाइरि एडवर्ड नमु हाइरि हौजिति अइना फिरे लेप लोइख्रे थबासि सोइदना पांथोकलगनि हाइरि हुजि एडवर्डना तौगे खल्लिबसि विंचेस्टर की सिटी पुंबसि मै थादोकलगे खल्लिबनि एडवर्ड मखा तारगली मसिना तबा इंगोंदा लानबनसि थुगाइनबगिदमक अतोप उपाय अमत लैत्रे अइखोना लानाबा चंगुबदसु मै थीरगदुम तोकले मखोना फोंगना थोलक्तुना लानथेंगनासि हाबसु यादे सुमना खकी पाखुम अमत पीदबि तेंजै खतने मखोना कापगलिबा अदुना कोइबसिदा मै थादोकलगा मखोइबु सिटी सिदगी थोहलकनबा होनदबा यारोय उट्रिन मुहारगली थबासे हेक तौरुबदा मैसी मरी मरी संतोखिदुना विंचेस्टर सिटी सि पुंतुम तुमखरगनी अदुना तौदनबा कन्न थेंगली अदुबु एडवर्ड उट्रिन हारिबसि ताद्रे माना खल्लिबसि पांथोकलगनी हाय अदमक मुक्तुन लैख्रे उट्रिचु किंग अमना लेपकपा फिरेबनिना पाइ लैतना लैरि तंजासिदा एल्हाम लाक्तुना मार्शागी रानी एथेलफेटना एफेरविक एरबे लमसि खुदुम चनबा ngamle habagi mai pakpagi nungaiba pawsi pudun lagli pawsi tabada manang pa Edward ikaiba phawre machena somda lam khopchan ngamlaga manadi magi mayum oiriba Winchester bu biking singdagi munba ngamdri mahauji hen henna pendaba henkalaktuna mana khaliba thorangsi thuna pangthonaba mana singda yathang pidu tamamli utte chuji upai leitre manadi manungda leiriba bachanupi Rani Elchwet miyamdugi khallaga thabasi tawdunaba thingubani मसिदगी एडवर्डना मागी लानमी खरा थाजलक्तुना लानमी म्यामसिगी मको ओइबा सेनरिकना बाइकिंग सिंगसिदा ओनसनदुना नखोइना करिगुंबा होजिक फाव सिलेंडर तौद्रगदी सेटी सिमै थादोलगनी अदुना नोइगी अपामबदो हाइरो शांतिगी वारी सानबा हाइगी तौरपदा ब्रिदाना तेन कापसलक्तुना सेनरिक हातोखरे हेस्टन नदी ब्रिदागी मौंगसिदा सौनिंगबा पाउरी तसेंगबदी ब्रिदाना खल्लेबिसिदी शांतिगी वारी सानबा अमत पामदे मागते होजिक लानने माहकना पामलिबा हेस्टनना पामलिबना शांतिगी वारी सानदुना लनथोमसिंग अमदी मकोइना लैनबा लम खरा फंगबा असि खक्तनी सोमना उट्रेकी मचानुपि स्टुएरा बाइकिंग लुचिंगबा सिक्टिगरना किंग एल्फ्रेड की हाक्तक्तगी इरंबा लारिकसिंगसि पाहंदुना तारी मसिदगी सिक्टिगर हानादगी लौसिंग कयामा हेंकतक्रे स्टुएरासु लारिक पाबसि वारे अइ मसिदगी हेना मखा ताना पाबा ngamaroy चाक यामना लामे हारगली सिक्टिगरनासु ब्रेड अमा पीदुना मखा ताना पानबा हाइरि तंजासिदा ब्रिया चंगतुना स्टुएराबु फादुना पुतोकिदगी तौरगली मसिगी मरमना मागी लमन खुंबोइना अंगांग शातोलगा मपा उट्रिदा थाखिनबगिदमक्तनी मसिदा सिक्टिगरना थिंख्रे मसिदा हेस्टन मोइरगली एडवर्डना कोइगे कोइबसिदा मै थादुन तनखाइनबा थौरांग अमा पाइखलक्ले हाइरि मसिदा सिक्टिगरना मै वाइदनबगिदमक इसिंग अमदि लेखोम लैनांगना चाइछंदुना थमनबा हेस्टनदा सिनक्रे अदुगा ब्रिदादा मु स्टुएरागी महुत्ता अतोप्पा लानफा अमा माना खलक्लगे हाइख्रे मपान होजिक लानमी म्यामसिनासु मफमसिगे कोइबदा लेखोम लैनांग अमदि इसिंग हाइजंदुना थमख्रे हेस्टनसु हौजु मफमसिदा सिचुएशन लुसलक्पदगी फंग लुटपाट तौबा सना लुपा खरा पुदु लाक्लगा तुंजनु थमली तसेंगबदि माहक्ति लानफमसि पामबा नत्ते लुटपाट खरा तौदुना अफंगबा खरा पुरगा मफमसिदगी चेनखिबनि माहकना पामलिबा हौजि इदिचु माहकना मफमसिदा लोतुना थमलिबनि सोमदना फाजनु थमलिबा एथेलहेम रानी एल्चवेट अमदि एल्फ्रेड अंगानी सिगा आराम खरांगबा खांगदु लैरि मसिदा रानी एल्चवेटका मपाम चासिगा इछौ पंगांगना लांगनदु लैरि तंजासिदा बाइकिंग सिक्टिगर चंगतुना किंग एडवर्ड की मचा अमा पियु हाइरि मसिदा ममौनुपि एल्फ्रेडना मनेपोकना सेनारिबा एथेलचेंसिना एडवर्ड की मचानपा अहन्नी मसि ओइना पुखवाइरगली वफमसिदा सिक्टिगरदि अंगको फाउरि रानी एल्चवेटना चो ममौ एल्फ्रेडता नंग हारिबदुबु माहकना थाजगदरा
ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯑꯉꯥꯡꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ ꯔꯥꯅꯦꯜ ꯐꯦꯠꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯃꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯤꯗ ꯁꯤꯛꯇꯤꯒꯔꯁꯨ ꯆꯃꯝꯅꯕ ꯂꯩꯕꯗꯒꯤ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯗꯋꯥꯔꯗꯀꯤ ꯃꯆꯥ ꯑꯁꯦꯡꯕꯗꯨ ꯀꯔꯝꯕꯅꯣ ꯑꯉꯥꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯔꯤ ꯃꯁꯤꯗ ꯃꯌꯥꯝꯁꯤꯗꯤ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯃꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯦꯊꯦꯜꯁꯇꯅ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯃꯌꯥꯝꯕꯅꯤꯅ ꯑꯩ ꯑꯣꯏꯅ ꯄꯨꯔꯣ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯁꯤꯛꯇꯤꯒꯔꯅ ꯑꯅꯤꯃꯛꯁꯤ ꯑꯣꯏꯅ ꯄꯨꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤꯁꯤ ꯄꯨꯂꯞ ꯄꯨꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯃꯄꯥꯟꯂꯣꯝꯗꯅ ꯕ꯭ꯔꯤꯗꯥꯅ ꯇꯦꯟ ꯀꯥꯞꯄꯛꯇꯨꯅ ꯍꯥꯠꯇꯣꯔꯛꯂꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯁꯦꯟꯗ꯭ꯔꯤꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯊꯥꯡꯗꯨꯅ ꯆꯦꯜꯂꯛꯂꯤ ꯎꯗ꯭ꯔꯦꯟꯁꯨ ꯑꯦꯗꯋꯥꯔꯗꯇ ꯍꯥꯏꯔꯤ ꯑꯁꯤꯒꯨꯝꯕ ꯀꯥꯟꯅꯗꯕ ꯊꯧꯔꯥꯡꯁꯤ ꯇꯧꯕꯤꯒꯅꯨ ꯑꯔꯦꯝꯕꯗ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯊ꯭ꯋꯥꯏ ꯂꯣꯏꯅ ꯃꯥꯡꯂꯒꯅꯤ ꯃꯇꯝ ꯈꯔ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯌꯦꯡꯈꯤꯁꯤ ꯍꯥꯏꯔꯤ ꯑꯦꯗꯋꯥꯔꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯩꯒꯤ ꯌꯨꯝꯗ ꯕꯥꯏꯀꯤꯡꯁꯤꯡ ꯆꯪꯗꯨꯅ ꯂꯩꯔꯒ ꯑꯩꯅ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯗ ꯏꯀꯥꯏꯕ ꯄꯤꯕꯒꯨꯝꯕꯅꯤ ꯍꯥꯏꯔꯤ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯅꯨꯡꯗ ꯂꯥꯟꯐꯥ ꯑꯣꯏꯅ ꯂꯩꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯝꯗꯧꯕ ꯂꯣꯠꯅ ꯃꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯕꯤꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯈꯣꯏꯗꯨꯗꯤ ꯂꯣꯏꯅ ꯁꯤꯈ꯭ꯔꯕꯅꯤ ꯋꯦꯁꯦꯛꯁꯇ ꯕꯥꯏꯀꯤꯡꯁꯤꯡ ꯍꯦꯛ ꯌꯧꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯈꯣꯏꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ ꯃꯁꯤ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯄꯤꯕ ꯗꯟꯗꯤꯅꯤ ꯃꯇꯝ ꯑꯃ ꯃꯥꯔꯁꯥꯒꯤ ꯄ꯭ꯔꯖꯥꯕꯨ ꯑꯩꯅ ꯀꯜꯍꯧꯗꯕ ꯃꯈꯣꯏꯕꯨ ꯏꯟꯊꯣꯛꯂꯨꯕ ꯑꯗꯨꯒꯤ ꯄꯥꯞꯅꯤ ꯎꯇ꯭ꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯪꯅ ꯅꯪꯒꯤ ꯌꯨꯝ ꯑꯣꯏꯔꯤꯕ ꯋꯤꯟꯆꯦꯁꯇꯔ ꯁꯤꯇꯤꯁꯤꯕꯨ ꯇꯨꯝꯅ ꯃꯩ ꯑꯃꯨꯛ ꯊꯥꯗꯣꯛꯀꯦ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯦꯗꯋꯥꯔꯗꯁꯨ ꯃꯉꯣꯟꯗ ꯃꯁꯤ ꯅꯠꯇꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯎꯇ꯭ꯔꯤꯠꯀ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯒꯁꯨ ꯁꯥꯎꯅꯤꯡꯅ ꯂꯩꯍꯧꯔꯤ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯀꯤ ꯃꯆꯥꯅꯨꯄꯥ ꯎꯆꯦꯠꯁꯨ ꯃꯄꯥꯗ ꯃꯆꯦꯗꯨ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯃꯆꯥꯅꯨꯄꯥꯗ ꯃꯆꯦ ꯁ꯭ꯇ꯭ꯋꯦꯔꯥꯗꯤ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯂꯤ ꯇꯥꯟꯖꯥꯁꯤꯗ ꯕꯥꯏꯀꯤꯡ ꯁꯣꯝꯒꯤ ꯅꯥꯀꯟꯗꯒꯤ ꯕꯦꯡꯒꯨꯜ ꯑꯃ ꯈꯣꯡꯉꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯕꯥꯏꯀꯤꯡ ꯂꯨꯆꯤꯡꯕ ꯁꯤꯛꯇꯤꯒꯔꯅ ꯂꯥꯎꯔꯛꯂꯤ ꯋꯦꯁꯦꯛꯁꯀꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗ ꯒꯦꯠꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯎ ꯑꯩꯁꯨ ꯊꯣꯛꯂꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯑꯦꯗꯋꯥꯔꯗꯅꯗꯤ ꯑꯦꯜꯍꯥꯝꯗ ꯃꯈꯣꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯑꯩꯅ ꯏꯟꯒꯗꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯑꯩꯕꯨ ꯐꯥꯕ ꯌꯥꯅꯕ ꯂꯥꯂꯣꯡ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏ ꯌꯥꯝ ꯊꯨꯅ ꯑꯩꯉꯣꯟꯗ ꯁꯤꯂꯦꯟꯗꯔ ꯇꯧ ꯍꯥꯏꯈꯣ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯈꯣ ꯍꯥꯏꯗꯨꯅ ꯑꯦꯜꯍꯥꯝꯗ ꯁꯤꯟꯅꯔꯝꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯣꯝꯗ ꯁꯤꯛꯇꯤꯒꯔꯅ ꯑꯦꯗꯋꯥꯔꯗꯀꯤ ꯑꯉꯥꯡ ꯑꯅꯤꯁꯤ ꯄꯨꯊꯣꯔꯛꯂꯤ ꯃꯁꯤ ꯎꯕꯗꯒꯤ ꯑꯦꯗꯋꯥꯔꯗꯁꯨ ꯉꯛꯇꯨꯅ ꯁꯤꯛꯇꯤꯒꯔꯅ ꯍꯥꯏꯔꯤꯕꯁꯤ ꯏꯟꯗꯨꯅ ꯒꯦꯠꯁꯤꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯁꯤꯛꯇꯤꯒꯔꯁꯨ ꯑꯉꯥꯡ ꯑꯅꯤꯁꯤ ꯃꯈꯨꯠ ꯆꯝꯗꯨꯅ ꯊꯣꯛꯂꯛꯂꯤ ꯃꯁꯤꯗ ꯑꯦꯗꯋꯥꯔꯗꯅ ꯁꯤꯛꯇꯤꯒꯔꯗ ꯑꯩꯒꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥꯁꯤꯡꯁꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯐꯥꯔꯒ ꯃꯃꯤꯠ ꯀꯣꯊꯣꯛꯀꯅꯤ ꯍꯥꯏꯖꯜꯂꯛꯂꯤ ꯁꯤꯛꯇꯤꯒꯔꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯩꯒꯤꯗꯤ ꯏꯆꯥꯁꯨ ꯂꯩꯇꯦ ꯅꯨꯄꯤꯁꯨ ꯊꯤꯗ꯭ꯔꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯉꯁꯤ ꯇꯧꯕ ꯉꯝꯕ ꯍꯦꯜꯂꯤꯕꯁꯤ ꯄꯋꯥꯔ ꯂꯩꯕ ꯍꯦꯜꯂꯤꯕꯁꯤ ꯅꯪꯒꯤ ꯑꯉꯥꯡ ꯑꯅꯤꯁꯤꯗꯒꯤ ꯅꯪꯅ ꯑꯃꯗꯤ ꯄꯨꯈꯤꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯂꯥꯟꯃꯤꯁꯤꯡ ꯕꯦꯛ ꯍꯟꯗꯣꯛꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯑꯦꯗꯋꯥꯔꯗꯁꯨ ꯍꯧꯖꯤꯛ ꯃꯆꯥ ꯑꯅꯤꯁꯤꯗꯒꯤ ꯑꯃꯕꯨ ꯀꯜꯂꯒ ꯑꯃ ꯊꯝꯃꯝꯕ ꯍꯥꯏꯕꯁꯤ ꯉꯝꯗ꯭ꯔꯦ ꯃꯥ ꯍꯧꯖꯤꯛ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯕꯤ ꯀꯦꯝꯂꯣꯝꯗ ꯎꯪꯗꯨꯅ ꯂꯥꯛꯂꯒ ꯌꯥꯝ ꯆꯥꯛꯅ ꯂꯥꯎꯔꯤ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯒ ꯑꯦꯂꯥꯝꯒꯗꯁꯨ ꯃꯥ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯅꯗꯤ ꯑꯉꯥꯡ ꯑꯅꯤꯁꯤ ꯑꯅꯤꯃꯛ ꯃꯥꯡꯈꯤꯗꯕꯒꯤ ꯁꯔꯨꯛ ꯁꯤꯛꯇꯤꯒꯔꯅ ꯍꯥꯏꯔꯤꯕꯗꯨ ꯏꯟꯗꯨꯅ ꯇꯨꯡꯒꯤꯗꯃꯛ ꯈꯟꯗꯨꯅ ꯑꯉꯥꯡ ꯑꯃꯗꯤ ꯀꯜꯍꯧꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯦꯗꯋꯥꯔꯗꯅ ꯍꯧꯖꯤꯛ ꯃꯗꯨ ꯑꯩ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯅ ꯑꯦꯂꯥꯝꯗ ꯑꯃꯨꯛ ꯍꯪꯂꯤ ꯃꯈꯣꯏꯁꯤ ꯁꯅꯥ ꯂꯨꯄꯥ ꯄꯤꯗꯨꯅ ꯌꯥꯁꯟꯅꯕ ꯄꯣꯔꯛꯇꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯗꯤ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯜꯍꯥꯝꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯈꯛꯇ ꯄꯥꯝꯕ ꯑꯣꯏꯔꯝꯃꯒꯗꯤ ꯅꯍꯥꯟꯅ ꯃꯐꯝꯁꯤꯗꯒꯤ ꯁꯤꯇꯤꯁꯤꯗꯒꯤ ꯂꯨꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯑꯗꯨ ꯅꯠꯇꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯁꯤꯒꯤ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤ ꯇꯥꯟꯖꯥꯁꯤꯗ ꯎꯇ꯭ꯔꯤꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯕꯨ ꯍꯥꯠꯄꯅꯤ ꯃꯁꯤ ꯍꯦꯁꯇꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯗꯒꯤ ꯈꯪꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯦꯗꯋꯥꯔꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯎꯇ꯭ꯔꯤꯠ ꯃꯈꯣꯏꯅ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪ ꯑꯣꯏꯅ ꯂꯧ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯪꯁꯤ ꯑꯩꯒꯤꯗꯃꯛꯇ ꯃꯃꯜ ꯌꯥꯝꯅ ꯂꯩꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯂꯣꯠ ꯋꯥꯐꯝꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯕꯥꯏꯀꯤꯡꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯩꯁꯤ ꯃꯃꯜ ꯌꯥꯝꯃꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯕꯥꯏꯀꯤꯡꯁ ꯀꯤꯂꯔ ꯗꯦꯟꯁ꯭ꯂꯦꯌꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟ ꯄꯤꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯤꯗꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯊꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯃꯤꯡ ꯆꯠꯀꯗꯧꯔꯤꯕꯅꯤ ꯕ꯭ꯔꯤꯗꯥꯅꯁꯨ ꯑꯩꯉꯣꯟꯗ ꯋꯦꯜꯁꯇ ꯃꯤꯅꯥꯏ ꯑꯣꯏꯅ ꯐꯥꯍꯜꯂꯨꯕꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯅ ꯈꯪꯉꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯧꯔꯥꯡꯁꯤ ꯇꯧꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨꯗ ꯄꯤꯅꯕꯤꯌꯨ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯅ ꯍꯥꯏꯔꯤꯕꯁꯤ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯃꯥꯒ ꯃꯍꯨꯠ ꯁꯤꯟꯗꯣꯛꯅꯅꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯇ꯭ꯔꯥꯏ ꯇꯧꯗꯨꯅ ꯌꯦꯡꯁꯤ ꯍꯥꯏꯔꯤꯕꯅꯤ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯅꯁꯨ ꯑꯦꯗꯋꯥꯔꯗꯇ ꯎꯇ꯭ꯔꯤꯠꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯒꯅꯤ ꯍꯥꯏꯔꯤ ꯑꯦꯗꯋꯥꯔꯗꯅꯁꯨ ꯎꯇ꯭ꯔꯤꯠꯇ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯎꯇ꯭ꯔꯤꯠ ꯅꯪꯅ ꯅꯁꯥꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒꯦ ꯂꯦꯞꯂꯕꯅꯤꯅ ꯋꯦꯁꯦꯛꯁꯅ ꯑꯃꯨꯛꯀ ꯍꯟꯅ ꯅꯪꯒꯤ ꯂꯃꯟ ꯑꯃꯒꯁꯨ ꯇꯣꯟꯖꯜꯂꯦ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯅꯪ ꯂꯩꯈꯤꯗꯕ ꯊꯣꯛꯂꯒꯗꯤ ꯋꯦꯁꯦꯛꯁꯀꯤ ꯄꯨꯋꯥꯔꯤꯗ ꯅꯪꯒꯤ ꯅꯃꯤꯡ ꯍꯥꯞꯀꯅꯤ ꯇꯨꯡꯗ ꯃꯌꯥꯝꯅ ꯅꯪꯕꯨ ꯁꯛꯅ ꯁꯣꯟꯅꯍꯧꯅꯕꯒꯤꯗꯃꯛ ꯃꯤꯇꯝꯁꯨ ꯌꯨꯡꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠ ꯃꯥꯒꯤ ꯇꯤꯝꯁꯤꯒ ꯑꯦꯜꯍꯥꯝꯒꯅ ꯊꯤꯟꯇꯣꯛꯄ ꯊꯣꯛꯂꯛꯂꯤ ꯃꯁꯤꯗ ꯑꯦꯜꯍꯥꯝꯅꯗꯤ ꯎꯇ꯭ꯔꯤꯠ ꯑꯩꯅ ꯈꯟꯕꯗ ꯍꯧꯖꯤꯛ ꯅꯪꯅ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞꯁꯤ ꯈꯔ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯃꯍꯨꯠ ꯃꯇꯝ ꯈꯔ ꯉꯥꯏꯗꯨꯅ ꯔꯥꯅꯤ ꯊꯦꯐ꯭ꯂꯦꯠ ꯃꯐꯝꯁꯤ ꯌꯧꯔꯛꯂꯕ ꯀꯥꯟ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯊꯤꯕꯅ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯉꯣꯟꯗ ꯄ꯭ꯂꯥꯟ ꯑꯃꯠꯇ ꯂꯩꯇꯦ ꯑꯦꯜꯍꯥꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯨꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ
ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯕ ꯀꯅꯥꯝꯇꯅ ꯉꯝꯂꯣꯏ ꯑꯩ ꯈꯛꯇꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯁꯤꯕ ꯑꯃꯗꯤ ꯆꯪꯕꯒꯤ ꯂꯪꯗꯥꯏꯗ ꯎꯇ꯭ꯔꯤꯠ ꯒꯦꯠꯁꯤꯒꯤ ꯃꯃꯥꯡꯗ ꯃꯊꯟꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯚꯥꯏꯀꯤꯡꯁ ꯂꯨꯆꯤꯡꯕ ꯁꯤꯛꯇꯤꯒꯔ ꯊꯣꯛꯂꯛꯎ ꯋꯥꯔꯤ ꯁꯥꯖꯤ ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯂꯤ ꯍꯦꯁꯇꯟꯅꯁꯨ ꯎꯇ꯭ꯔꯤꯠ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯗꯨꯅ ꯃꯊꯟꯇ ꯁꯣꯟꯖꯔꯤ ꯀꯔꯤꯅꯣ ꯎꯇ꯭ꯔꯤꯠ ꯅꯪꯅ ꯉꯁꯤ ꯇꯧꯔꯛꯏꯕꯁꯤꯅ ꯅꯪꯗꯤ ꯑꯩꯅ ꯍꯥꯠꯇꯣꯛꯑꯝꯃꯕꯗꯥꯏ ꯋꯥꯐꯝꯁꯤ ꯁꯤꯛꯇꯤꯒꯔꯅ ꯇꯥꯕꯗꯒꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨ ꯀꯔꯤꯕ ꯍꯦꯁꯇꯟꯁꯨ ꯂꯠꯂ ꯇꯧꯗꯨꯅ ꯈꯨꯝꯂꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯎꯇ꯭ꯔꯤꯠꯁꯤ ꯑꯩꯅ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯅꯝꯂꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯤ ꯁꯤꯛꯇꯤꯒꯔꯅ ꯃꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯃꯨꯛ ꯎꯇ꯭ꯔꯤꯠ ꯂꯥꯏ ꯑꯃꯒꯨꯝꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯁꯨ ꯑꯍꯤꯡꯕ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯉꯁꯤ ꯈꯛꯇ ꯊꯣꯛꯄ ꯅꯠꯇ꯭ꯔ ꯃꯥꯜꯂꯦꯗ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯅꯈꯣꯏꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯕꯁꯨ ꯎꯇ꯭ꯔꯤꯠꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯠꯄ ꯉꯝꯈꯤꯗꯦ ꯍꯥꯏꯕ ꯋꯥꯔꯤꯁꯤ ꯑꯩꯅ ꯂꯣꯏꯅ ꯇꯥꯔꯕꯅꯤ ꯑꯩꯅꯁꯨ ꯃꯆꯥꯅꯨꯄꯤꯅ ꯋꯥꯔꯤ ꯂꯤꯕꯗꯒꯤ ꯃꯥꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯂꯦ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯃꯈꯥꯗꯒꯤ ꯂꯥꯎꯔꯛꯂꯤ ꯑꯩꯈꯣꯏꯅꯁꯨ ꯇꯨꯡ ꯍꯟꯗꯨꯅ ꯆꯠꯈꯤꯗꯕ ꯂꯩꯇꯦ ꯅꯈꯣꯏꯁꯨ ꯃꯐꯝꯁꯤꯗꯒꯤ ꯂꯦꯡꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯦ ꯑꯗꯨꯅ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯑꯃ ꯁꯥꯁꯤ ꯑꯦꯗꯋꯥꯔꯗꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯃꯄꯥꯟꯗ ꯊꯥꯗꯣꯔꯛꯎ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯩ ꯑꯣꯏꯅ ꯃꯅꯨꯡꯗ ꯆꯪꯉꯛꯀꯦ ꯍꯥꯏꯔꯤ ꯁꯤꯛꯇꯤꯒꯔꯅ ꯍꯥꯏꯔꯛꯂꯤ ꯎꯇ꯭ꯔꯤꯠ ꯑꯩꯗꯤ ꯀꯔꯤꯒꯤ ꯁꯅꯥꯒꯤ ꯃꯍꯨꯠꯇ ꯂꯨꯄꯥ ꯑꯣꯏꯅ ꯂꯧꯒꯗꯧꯔꯤꯕ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯅꯪꯅ ꯉꯁꯤ ꯁꯦꯛꯁꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯧꯕ ꯋꯥꯔꯤꯌꯔ ꯑꯣꯏꯔꯤꯕ ꯑꯩꯕꯨ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯍꯨꯠꯇ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯉꯝꯒꯅꯤ ꯃꯃꯥꯡꯗ ꯑꯩꯅ ꯚꯥꯏꯀꯤꯡꯁ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯍꯥꯠꯈꯤꯕꯒꯨꯝ ꯃꯇꯨꯡꯗ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯍꯧꯖꯤꯛ ꯁꯤꯛꯇꯤꯒꯔꯅ ꯍꯦꯁꯇꯟꯗ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯣꯏꯗꯕꯔꯥ ꯑꯁꯦꯡꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯁꯇꯟ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯎꯇ꯭ꯔꯤꯠꯅ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪꯅ ꯐꯪꯅꯤꯡꯂꯤꯕ ꯃꯤꯡꯆꯠ ꯑꯗꯨ ꯐꯪꯕ ꯉꯝꯂꯣꯏ ꯀꯤꯡ ꯑꯦꯗꯋꯥꯔꯗꯇꯤ ꯃꯆꯥ ꯑꯅꯤꯁꯤ ꯑꯩꯈꯣꯏꯅ ꯍꯥꯠꯂꯕꯁꯨ ꯑꯇꯣꯞꯄ ꯃꯆꯥ ꯑꯃꯃꯨꯛ ꯄꯣꯛꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠꯄꯨ ꯍꯥꯠꯂꯕꯗꯤ ꯑꯅꯧꯕ ꯎꯇ꯭ꯔꯤꯠ ꯑꯃ ꯊꯣꯛꯂꯛꯂꯔꯣꯏ ꯃꯁꯤꯗꯒꯤ ꯁꯤꯛꯇꯤꯒꯔꯅꯁꯨ ꯎꯇ꯭ꯔꯤꯠꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯌꯥꯈ꯭ꯔꯦ ꯒꯦꯠ ꯌꯥꯡꯊꯣꯛꯇꯨꯅ ꯑꯉꯥꯡ ꯑꯅꯤꯁꯤ ꯊꯥꯗꯣꯔꯛꯂꯤ ꯎꯇ꯭ꯔꯤꯠꯁꯨ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗ ꯀꯤꯡ ꯑꯦꯗꯋꯥꯔꯗ ꯃꯆꯥ ꯑꯅꯤꯁꯤꯅ ꯆꯦꯟꯊꯣꯔꯛꯄꯁꯤ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯕꯤꯔꯤ ꯉꯁꯤꯁꯨ ꯎꯇ꯭ꯔꯤꯠꯅ ꯃꯈꯣꯏꯒꯤꯗꯃꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯇꯨꯅ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯎꯕꯗ ꯚꯥꯏꯀꯤꯡꯁ ꯃꯌꯥꯝꯁꯤꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ ꯐꯥꯖꯟꯗꯨꯅ ꯂꯩꯔꯤꯕ ꯋꯦꯁꯦꯁꯀꯤ प्रजा ꯃꯌꯥꯝꯁꯤꯅꯁꯨ ꯎꯇ꯭ꯔꯤꯠ ꯆꯪꯉꯛꯄꯁꯤ ꯎꯕꯗ ꯀꯤꯕꯗꯒꯤ ꯊꯣꯡ ꯂꯣꯟꯖꯟꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯀꯤꯔꯤꯕꯁꯤ ꯎꯇ꯭ꯔꯤꯠꯇꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯎꯇ꯭ꯔꯤꯠꯅ ꯆꯪꯉꯛꯈ꯭ꯔꯕꯗꯤ ꯂꯥꯟꯐꯝ ꯑꯃ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯄꯥꯎ ꯇꯥꯈꯤꯕ ꯊꯦꯡꯅꯈꯤꯕ ꯂꯩꯕꯗꯒꯤ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯁꯣꯝꯗ ꯁꯤꯛꯇꯤꯒꯔꯅ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠ ꯑꯃꯗꯤ ꯑꯦꯊꯦꯂꯦꯝꯁꯨ ꯀꯧꯊꯣꯛꯇꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯃꯈꯣꯏꯅ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯒ ꯎꯇ꯭ꯔꯤꯠꯅ ꯃꯐꯝꯁꯤꯗ ꯆꯪꯉꯛꯄꯒꯤ ꯄꯥꯎꯁꯤ ꯇꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯕ꯭ꯔꯤꯗꯥꯅꯁꯨ ꯃꯅꯥꯏꯁꯤꯡꯗ ꯎꯇ꯭ꯔꯤꯠꯄꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯁꯜꯂꯨ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠꯁꯨ ꯆꯪꯉꯛꯇꯨꯅ ꯕ꯭ꯔꯤꯗꯥꯅ ꯍꯧꯖꯤꯛ ꯃꯤꯔꯣꯟꯗꯨꯅ ꯂꯩꯔꯝꯕꯁꯤꯗ ꯋꯥꯐꯝꯁꯤ ꯅꯪꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕ꯭ꯔꯤꯗꯥꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯋꯥꯐꯝꯁꯤ ꯑꯩꯅ ꯅꯉꯣꯟꯗꯗꯤ ꯀꯔꯤꯒꯤ ꯍꯥꯏꯒꯗꯧꯔꯤꯕ ꯃꯄꯥ ꯑꯣꯏꯔꯤꯕ ꯀꯅꯨꯠꯇ ꯐꯥꯎꯕ ꯈꯪꯍꯟꯈꯤꯗꯦ ꯍꯥꯏꯔꯤ ꯕ꯭ꯔꯤꯗꯥꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇꯗ ꯂꯩꯕ ꯎꯇ꯭ꯔꯤꯠ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯀ꯭ꯔꯣꯁ ꯑꯃ ꯆꯤꯡꯍꯟꯗꯨꯅ ꯂꯥꯛꯅꯔꯒ ꯍꯥꯠꯂꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯂꯥꯎꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯤꯛꯇꯤꯒꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕ꯭ꯔꯤꯗꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯀꯣꯟꯅ ꯇꯧꯔꯣ ꯎꯇ꯭ꯔꯤꯠꯀ ꯃꯥꯒ ꯊꯕꯛ ꯑꯃꯈꯛ ꯂꯩꯔꯤ ꯃꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈꯤꯒꯦ ꯍꯥꯏꯗꯨꯅ ꯎꯇ꯭ꯔꯤꯠꯀꯤ ꯊꯥꯡꯁꯤ ꯁꯤꯟꯅꯔꯝꯂꯒ ꯎꯇ꯭ꯔꯤꯠꯄꯨ ꯃꯥꯅ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯁꯤꯗ ꯕ꯭ꯔꯤꯗꯥꯗꯤ ꯁꯤꯛꯇꯤꯒꯔꯗ ꯃꯥꯒꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯀꯥꯏꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯕꯨ ꯁꯤꯛꯇꯤꯒꯔꯁꯨ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯇꯣꯉꯥꯟꯅ ꯂꯩꯕꯅ ꯕ꯭ꯔꯤꯗꯥꯅ ꯂꯥꯎꯔꯤꯕꯁꯤ ꯇꯥꯁꯟꯅꯗꯕꯤ ꯎꯇ꯭ꯔꯤꯠꯄꯨ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯑꯦꯊꯦꯂꯦꯝ ꯍꯣꯏ ꯔꯥꯅꯤ ꯑꯦꯜꯁꯣꯠ ꯍꯣꯏꯁꯨ ꯐꯖꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯑꯃꯨꯛ ꯐꯥꯖꯟꯗꯨꯅ ꯊꯝꯅꯕ ꯁꯤꯟꯅꯈ꯭ꯔꯦ ꯃꯁꯤꯗ ꯚꯥꯏꯀꯤꯡꯁꯤꯗ ꯑꯦꯊꯦꯂꯦꯝꯅ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯕꯗꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞꯁꯤ ꯅꯉꯣꯟꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯃꯈꯛ ꯂꯣꯟꯅ ꯁꯤꯟꯅꯈ꯭ꯔꯦ ꯁꯣꯝꯗ ꯎꯇ꯭ꯔꯤꯠꯁꯨ ꯁꯤꯛꯇꯤꯒꯔꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯉꯥꯛꯇꯨꯅ ꯀꯥ ꯑꯃꯗ ꯄꯨꯁꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯍꯧꯖꯤꯛ ꯔꯥꯅꯤ ꯑꯦꯜꯁꯣꯏ ꯍꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯉꯁꯥꯏ ꯑꯦꯊꯦꯂꯦꯝꯅ ꯋꯥꯐꯝ ꯑꯃꯈꯛ ꯁꯤꯟꯅꯔꯝꯕ ꯂꯥꯟꯃꯤꯁꯤ ꯆꯪꯉꯛꯇꯨꯅ ꯏꯁꯤꯡ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯤꯔꯔꯦ ꯃꯁꯤꯗ ꯑꯦꯊꯦꯂꯦꯝꯅ ꯅꯤꯄꯥꯁꯤꯗꯒꯤ ꯈꯥꯎ ꯃꯆꯥ ꯑꯃ ꯂꯧꯗꯨꯅ ꯃꯥꯒꯤ ꯈꯨꯗꯣꯞꯁꯤ ꯄꯤꯊꯣꯛꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯍꯧꯖꯤꯛ ꯃꯥꯅ ꯂꯧꯔꯤꯕꯁꯤ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠꯄꯨ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛ ꯁ꯭ꯂꯣ ꯄꯣꯏꯖꯟꯅꯤ ꯃꯆꯥꯅꯨꯄꯤꯗꯁꯨ ꯊꯛꯅꯕ ꯏꯁꯤꯡꯁꯤ ꯅꯪꯅ ꯊꯛꯅꯤꯡꯕꯒꯩ ꯊꯛꯍꯧꯔꯒ ꯈꯔ ꯈꯥꯛꯂꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯏꯁꯤꯡꯁꯤ ꯊꯛꯀꯅꯨ ꯍꯥꯏꯗꯨꯅ ꯆꯤꯟꯅꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗ ꯏꯁꯤꯡꯁꯤꯗ ꯁ꯭ꯂꯣ ꯄꯣꯏꯖꯟ ꯌꯥꯟꯁꯤꯟꯗꯨꯅ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠꯇ ꯄꯤꯊꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯁꯣꯝꯗꯅ ꯎꯇ꯭ꯔꯤꯠ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯊꯟꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯁꯤꯛꯇꯤꯒꯔ ꯇꯞꯅ ꯆꯪꯉꯛꯇꯨꯅ ꯃꯇꯨꯡꯂꯣꯝꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠꯁꯨ ꯌꯥꯝ ꯍꯩꯁꯤꯡꯅ ꯂꯩꯊꯣꯛꯇꯨꯅ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯔꯤ ꯃꯁꯤꯗ ꯁꯤꯛꯇꯤꯒꯔꯅ ꯍꯥꯏꯔꯤ ꯅꯪꯁꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯕ ꯃꯥꯜꯂꯦ ꯅꯁꯥꯗꯨ ꯌꯥꯝ ꯈꯦꯡꯉꯤ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯈꯦꯡꯕꯒꯤ ꯑꯣꯏꯔꯝꯃꯣꯏ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯈꯟꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯁꯤꯛꯇꯤꯒꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯜꯂꯒ ꯑꯩꯅꯗꯤ ꯀꯔꯤꯒꯤ ꯈꯜꯂꯣꯏ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯚꯥꯏꯀꯤꯡꯁ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯍꯥꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯗꯨꯒꯤ ꯃꯔꯝ ꯅꯁꯥꯅ ꯅꯁꯥꯗ ꯍꯪꯖꯧ ꯀꯔꯤꯒꯤ ꯑꯩꯅ ꯃꯈꯣꯏꯁꯤꯡꯗꯨ ꯍꯥꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯁꯥꯅ ꯊꯟꯇ ꯅꯩꯅꯖꯧ ꯍꯥꯏꯔꯤ ꯁꯤꯛꯇꯤꯒꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯈꯟꯕꯗ ꯅꯪꯅ ꯉꯁꯤ ꯅꯃꯤꯡ ꯆꯠꯂꯤꯕꯁꯤ ꯖꯨꯠ ꯃꯨꯠ
ꯑꯣꯏꯗ ꯄꯥꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯃꯗꯤ ꯗ꯭ꯔꯣꯌꯤꯡꯁꯤꯡꯁꯤꯗ ꯅꯪꯒꯤ ꯅꯃꯤꯡ ꯌꯥꯎꯗꯦ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝꯗꯨꯗꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯩꯉꯣꯟꯗꯁꯨ ꯃꯇꯝ ꯑꯃ ꯍꯥꯏꯕꯤꯔꯝꯃꯤ ꯑꯩꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃꯕꯨ ꯊꯥꯖꯗꯕ ꯚꯥꯏꯀꯤꯡꯁ ꯂꯥꯏꯅꯤꯡꯗ ꯂꯩꯕ ꯃꯔꯝꯅ ꯑꯩꯒꯤ ꯃꯤꯡ ꯋꯥꯔꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯗ ꯌꯥꯎꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯎꯍꯟꯈꯤꯗꯕꯅꯤ ꯁꯤꯛꯇꯤꯒꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯅꯆꯥꯅꯨꯄꯤꯅꯁꯨ ꯋꯥꯐꯝꯗꯨꯃ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯟꯈ꯭ꯔे ꯎꯇ꯭ꯔꯤꯠꯅꯁꯨ ꯃꯆꯥꯅꯨꯄꯤꯗꯨ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯁꯤꯛꯇꯤꯒꯔꯅꯁꯨ ꯏꯁꯇ꯭ꯋꯦꯔꯥꯕꯨꯗꯤ ꯃꯥꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯗꯨꯅ ꯀꯥꯕꯗ ꯆꯦꯛꯁꯟꯅ ꯑꯩꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯂꯤ ꯅꯪꯒꯤ ꯃꯔꯝꯗ ꯃꯥꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯤꯔꯛꯈ꯭ꯔꯦ ꯅꯪꯅ ꯃꯥꯔꯁꯤꯌꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯥꯔꯁꯤꯌꯥꯒꯤ ꯃꯍꯥꯔꯥꯅꯤ ꯑꯦꯊꯦꯜꯐꯦꯠꯄꯨ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛꯁꯤꯡ ꯋꯥꯔꯤ ꯂꯣꯏꯅ ꯇꯥꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯅꯪꯒꯤ ꯕꯦꯕꯟꯕꯛꯄꯨ ꯃꯤꯅ ꯃꯨꯟꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯇꯥꯔꯦ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯪꯂꯛꯂꯤ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯁꯤꯛꯇꯤꯒꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯔꯝꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯕꯨ ꯃꯤꯅ ꯃꯨꯟꯕꯤꯍꯧꯔꯦ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅꯤ ꯆꯞ ꯃꯥꯟꯅꯩ ꯌꯨꯝ ꯂꯩꯖꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯁꯤꯛꯇꯤꯒꯔꯒꯤ ꯃꯑꯣꯡꯁꯤꯗ ꯃꯥꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯕꯗꯨꯔꯥ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯤꯡ ꯑꯦꯗꯋꯥꯔꯗꯇ ꯐꯣꯡꯗꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯁꯤꯛꯇꯤꯒꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯈꯣꯏꯒꯤ ꯁꯥꯎꯒꯟꯕ ꯀꯤꯡ ꯑꯦꯗꯋꯥꯔꯗꯇꯨꯅ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯐꯖꯅ ꯇꯥꯗꯨꯅ ꯐꯤꯔꯦꯞ ꯑꯃꯠꯇ ꯂꯦꯞꯄ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯀꯠꯊꯣꯛꯄ ꯉꯝꯕ ꯊꯃꯣꯏ ꯆꯥꯎꯕ ꯇꯧꯕ ꯉꯝꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯄꯤꯕꯗꯤ ꯉꯝꯃꯣꯏ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯥꯏꯔꯤ ꯁꯤꯛꯇꯤꯒꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯃꯗꯨꯁꯨ ꯑꯩꯅ ꯈꯪꯗꯕ ꯅꯠꯇꯦ ꯎꯇ꯭ꯔꯤꯠ ꯑꯗꯨꯕꯨ ꯄꯤꯕ ꯉꯝꯂꯤꯕ ꯃꯈꯣꯏꯗꯨꯅ ꯅꯪꯅ ꯍꯥꯏꯕꯗꯤ ꯏꯜꯂꯤ ꯅꯪꯒꯤ ꯋꯥꯐꯝ ꯃꯈꯣꯏꯅ ꯍꯛꯆꯟꯅ ꯂꯧꯋꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯍꯪꯂꯤ ꯑꯗꯨꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯅꯪ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯗꯨ ꯀꯔꯤꯅꯣ ꯁꯤꯛꯇꯤꯒꯔꯅ ꯍꯥꯏꯔꯛꯂꯤ ꯁꯥꯟꯇꯤ ꯂꯝ ꯑꯃꯗꯤ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯍꯪꯉꯛꯂꯤ ꯑꯗꯨꯔꯕꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯂꯥꯟꯗ꯭ꯔꯥ ꯂꯥꯟ ꯇꯧꯔꯒ ꯀꯔꯝꯅ ꯁꯥꯟꯇꯤ ꯐꯪꯒꯗꯧꯔꯤꯕ ꯁꯤꯛꯇꯤꯒꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗꯒꯤ ꯂꯥꯟꯅꯣ ꯃꯐꯝꯁꯤꯗ ꯂꯥꯟ ꯇꯧꯕ꯭ꯔꯅꯦ ꯑꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯖꯔꯤꯁꯤꯗꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯀ ꯁꯤꯛꯇꯤꯒꯔꯒꯁꯤ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤꯁꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯈꯔ ꯄꯥꯏꯈꯠꯃꯤꯟꯅꯈ꯭ꯔꯦ ꯃꯁꯤꯕꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯍꯦꯁꯇꯟꯅ ꯊꯣꯡ ꯑꯍꯣꯕꯗꯒꯤ ꯌꯦꯡꯗꯨꯅ ꯋꯥꯐꯝꯁꯤꯡꯁꯤ ꯂꯨꯝꯗꯨꯅ ꯇꯥꯔꯤ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯀꯤꯁꯨ ꯑꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯍꯧꯖꯤꯛ ꯕ꯭ꯔꯤꯗꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯨꯡꯗ ꯉꯥꯡꯅꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯁꯇꯟ ꯑꯃꯨꯛ ꯈꯨꯝꯂꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅꯤꯅ ꯉꯥꯡꯅꯔꯤꯕꯁꯤ ꯕ꯭ꯔꯤꯗꯥ ꯅꯪꯅꯗꯤ ꯇꯥꯅꯤꯡꯉꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯐꯕ ꯋꯥꯐꯝꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯂꯝ ꯐꯪꯗꯨꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯕꯗꯨ ꯐꯪꯒꯗꯧꯔꯤꯕꯅꯤ ꯅꯪꯗꯤ ꯑꯄꯪꯕꯤꯅꯤ ꯑꯉꯥꯎꯕꯤꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯟ ꯃꯁꯤꯗ ꯑꯗꯨꯃꯛ ꯁꯣꯟꯗꯨꯅ ꯂꯩꯕꯅꯤꯅ ꯋꯥꯐꯝꯁꯤ ꯅꯪꯅꯗꯤ ꯇꯥꯅꯤꯡꯂꯝꯂꯣꯏ ꯑꯗꯨꯕꯨ ꯁꯤꯛꯇꯤꯒꯔꯅ ꯑꯐꯕ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯕ꯭ꯔꯤꯗꯥ ꯌꯥꯝ ꯁꯥꯎꯅ ꯅꯈꯣꯏꯁꯤꯗꯤ ꯃꯤꯊꯤꯕꯣꯡ ꯃꯤꯇꯤꯃꯥꯟ ꯉꯥꯛꯇꯅꯤ ꯃꯤꯀꯤꯊꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯎꯇ꯭ꯔꯤꯠꯀꯤ ꯊꯥꯡꯁꯤ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯌꯥꯝ ꯄꯦꯟꯗꯅ ꯂꯪꯊꯣꯔꯛꯂꯤ ꯑꯗꯨꯒ ꯊꯥꯡꯁꯤ ꯑꯃꯨꯛ ꯑꯁꯤꯕ ꯃꯔꯛꯇ ꯑꯇꯥꯇꯨ ꯈꯨꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯀꯨꯟꯖꯟꯈ꯭ꯔꯦ ꯁꯣꯝꯅ ꯔꯥꯅꯦꯜ ꯁ꯭ꯋꯦꯠ ꯑꯦꯊꯦꯂꯦꯝꯅ ꯁ꯭ꯂꯣ ꯄꯣꯏꯖꯟ ꯌꯥꯟꯈ꯭ꯔꯕ ꯏꯁꯤꯡꯁꯤ ꯊꯛꯈ꯭ꯔꯦ ꯑꯦꯊꯦꯂꯦꯝꯁꯨ ꯔꯥꯅꯦꯜ ꯁ꯭ꯋꯦꯠꯄꯨ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯇꯥꯇꯨ ꯈꯨꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯜꯂꯛꯈꯤꯕ ꯎꯇ꯭ꯔꯤꯠꯀꯤ ꯊꯥꯡꯁꯤ ꯂꯥꯟꯃꯤꯁꯤꯡꯗ ꯑꯃꯨꯛ ꯌꯣꯟꯊꯣꯛꯄ ꯂꯥꯛꯂꯤ ꯃꯁꯤꯕꯨ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯊꯦꯡꯅꯕꯗꯒꯤ ꯃꯥꯅꯗꯤ ꯎꯇ꯭ꯔꯤꯠꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯅꯕ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯐꯦꯅꯟ ꯑꯣꯏꯅꯗꯤ ꯎꯇ꯭ꯔꯤꯠꯁꯤ ꯑꯁꯨꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯁꯤꯒꯗꯕ ꯃꯤ ꯅꯠꯇꯦ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯃꯥꯅꯗꯤ ꯎꯇ꯭ꯔꯤꯠꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯖꯈ꯭ꯔꯕꯅꯤನ ꯊꯥꯡꯁꯤ ꯊꯝꯃꯝꯂꯒ ꯐꯦꯅꯟ ꯍꯣꯏꯗ ꯎꯇ꯭ꯔꯤꯠꯀꯤ ꯊꯋꯥꯏꯅ ꯂꯥꯏꯔꯝꯂꯦꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛ ꯊꯧꯅꯤꯖꯔꯨ ꯍꯥꯏꯔꯝꯂꯒ ꯚꯥꯏꯀꯤꯡꯁꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯆꯠꯈ꯭ꯔꯦ ꯎꯇ꯭ꯔꯤꯠꯀꯤ ꯇꯤꯝꯁꯤꯁꯨ ꯎꯇ꯭ꯔꯤꯠꯀꯤ ꯊꯥꯡꯁꯤꯕꯨ ꯌꯦꯡꯗꯨꯅ ꯏꯁꯣꯔ ꯈꯣꯏꯔꯝꯗꯨꯅ ꯂꯩꯍꯧꯔꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯔꯥꯅꯤ ꯑꯦꯊꯦꯜꯐꯦꯠꯁꯨ ꯃꯅꯥꯎꯄꯥ ꯑꯦꯗꯋꯥꯔꯗꯀꯤ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯃꯥꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯄꯨꯗꯨꯅ ꯂꯥꯟ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤ ꯃꯍꯥꯛꯅꯁꯨ ꯍꯧꯖꯤꯛ ꯃꯅꯥꯎꯄꯥ ꯑꯦꯗꯋꯥꯔꯗꯇ ꯅꯪꯅ ꯂꯥꯏꯄꯛꯄ ꯐꯤꯔꯦꯞ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈ꯭ꯔꯦ ꯃꯁꯤꯗ ꯑꯦꯜꯍꯥꯝꯅꯗꯤ ꯃꯅꯨꯡꯗ ꯂꯥꯟꯐꯥ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯔꯥꯅꯤ ꯑꯦꯊꯦꯜꯐꯦꯠ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯈꯣꯏ ꯈꯔꯗꯨꯒꯤꯗꯃꯛꯇ ꯋꯤꯟꯆꯦꯁꯇꯔ ꯁꯤꯇꯤꯕꯨ ꯚꯥꯏꯀꯤꯡꯁꯤꯡꯗ ꯁꯤꯟꯅꯈꯤꯕ ꯍꯥꯏꯕꯁꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯕꯕꯥꯒꯤꯗꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯆꯥꯅꯤꯗꯨꯁꯨ ꯅꯅꯥꯛꯇ ꯂꯩꯔꯕꯅꯤꯅ ꯁꯤꯇꯤꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠꯄꯁꯨ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯚꯥꯏꯀꯤꯡꯁꯤꯡꯁꯤ ꯑꯦꯅꯤ ꯎꯄꯥꯏ ꯁꯤꯟꯅꯗꯨꯅ ꯇꯛꯈꯥꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯊꯧꯅꯥꯁꯦ ꯍꯥꯞꯀꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯑꯦꯜꯍꯥꯝꯅ ꯎꯇ꯭ꯔꯤꯠꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯕꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯆꯪꯈꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯧꯔꯥꯡ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯉꯥꯏꯈꯤꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯖꯔꯛꯂꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠ ꯄꯜꯂꯛꯄꯁꯤꯗ ꯔꯥꯅꯤ ꯑꯦꯊꯦꯜꯐꯦꯠꯁꯨ ꯉꯥꯡꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯥꯅ ꯎꯇ꯭ꯔꯤꯠ ꯃꯅꯨꯡꯗ ꯂꯩꯈꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗꯕꯅꯤ ꯑꯗꯨꯕꯨ ꯄꯥꯝꯂꯁꯨ ꯄꯥꯝꯗꯅ ꯉꯁꯥꯏ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯁꯤ ꯄꯨꯊꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯀꯤꯗꯃꯛꯇ ꯑꯃꯨꯛ ꯋꯥꯐꯝꯁꯤ ꯍꯣꯡꯗꯣꯛꯄ ꯏꯀꯥꯏꯕꯗꯒꯤ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯎꯇ꯭ꯔꯤꯠ ꯁꯤꯈꯤꯕ ꯅꯠꯇ꯭ꯔꯒ ꯍꯤꯡꯕꯗ ꯑꯩꯅꯁꯨ ꯀꯔꯤꯝꯇ ꯈꯜꯂꯔꯣꯏ ꯑꯗꯨꯅ ꯑꯦꯗꯋꯥꯔꯗ ꯅꯪꯅ ꯂꯦꯞꯄꯛꯄ ꯐꯤꯔꯦꯞꯇꯨꯗ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯦꯊꯦꯜꯐꯦꯠꯀꯤ ꯋꯥꯐꯝꯁꯤꯗ ꯑꯦꯜꯍꯥꯝꯁꯨ ꯉꯛꯅ ꯌꯦꯡꯉꯛꯂꯤ ꯃꯔꯝꯗꯤ ꯉꯁꯤ ꯑꯦꯊꯦꯜꯐꯦꯠꯅ ꯑꯣꯏꯍꯧꯔꯤꯕ ꯃꯥꯔꯁꯤꯌꯥꯒꯤ ꯔꯥꯅꯤꯁꯤ ꯎꯇ꯭ꯔꯤꯠꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯄꯤꯕꯤꯔꯝꯕꯅꯤ
ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯀꯥꯎꯊꯣꯛꯄꯒꯨꯝ ꯔꯥꯅꯤ ꯑꯦꯊꯦꯜꯐꯦꯟꯅ ꯉꯁꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯁꯄꯣꯔꯠ ꯇꯧꯔꯛꯄꯁꯤꯗ ꯑꯦꯜꯍꯥꯝꯁꯨ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯦꯗꯋꯥꯔꯗꯀꯤ ꯂꯥꯂꯣꯡꯗꯒꯤ ꯁꯤꯇꯤꯁꯤꯒꯤ ꯃꯅꯨꯡꯗ ꯃꯩꯈꯨ ꯃꯌꯥꯝ ꯂꯪꯁꯤꯟꯗꯨꯅ ꯕꯥꯏꯀꯤꯡꯁꯤꯡꯁꯤ ꯃꯀꯣꯛ ꯉꯥꯎꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯣꯡꯁꯤ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯒ ꯑꯉꯝ ꯑꯉꯝꯕ ꯍꯥꯠꯇꯣꯛꯅꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯍꯦꯁꯇꯟꯒꯤ ꯇꯤꯝꯁꯤꯗꯤ ꯂꯨꯠ ꯇꯧꯔꯕ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯗꯨꯅ ꯏꯗꯤꯠꯄꯨꯁꯨ ꯄꯨꯗꯨꯅ ꯂꯥꯟꯐꯝꯁꯤ ꯌꯥꯎꯔꯝꯗꯕꯤꯗ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯏꯗꯤꯠꯅꯗꯤ ꯃꯍꯥꯛꯇꯤ ꯐꯥꯖꯟꯗꯨꯅ ꯊꯝꯂꯤꯕ ꯔꯥꯅꯤ ꯑꯦꯜꯆꯣꯠ ꯍꯣꯏꯗꯨ ꯊꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯍꯦꯁꯇꯟ ꯍꯣꯏꯁꯤ ꯏꯗꯤꯠꯄꯨ ꯂꯪꯊꯣꯛꯑꯝꯃꯒ ꯃꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈ꯭ꯔꯦ꯫ ꯃꯅꯨꯡꯂꯣꯝꯗꯒꯤ ꯍꯧꯖꯤꯛ ꯁꯤꯛꯇꯤꯒꯔ ꯑꯃꯗꯤ ꯎꯇꯦꯠꯁꯨ ꯊꯣꯛꯂꯛꯄꯗ ꯃꯐꯝꯁꯤꯗ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯑꯁꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯇ ꯍꯥꯏꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯁꯤ ꯏꯟꯊꯣꯛꯇꯨꯅ ꯑꯦꯗꯋꯥꯔꯗꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯁꯤꯛꯇꯤꯒꯔꯒꯤ ꯋꯥꯐꯝꯁꯤꯡꯗꯨ ꯃꯉꯣꯟꯗꯁꯨ ꯇꯝꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤ ꯑꯦꯗꯋꯥꯔꯗꯅꯁꯨ ꯌꯥꯕꯗꯒꯤ ꯎꯇꯦꯠꯅ ꯑꯃꯨꯛ ꯁꯤꯛꯇꯤꯒꯔꯗ ꯃꯥꯒꯤ ꯕꯥꯏꯀꯤꯡꯁ ꯂꯥꯟꯃꯤꯁꯤꯡꯁꯤ ꯈꯥꯝꯖꯜꯂꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯦꯗꯋꯥꯔꯗꯅꯁꯨ ꯃꯥꯒꯤ ꯁꯦꯛꯁꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯂꯥꯟꯁꯤ ꯂꯦꯞꯄꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯅꯥꯀꯟ ꯑꯅꯤꯁꯤ ꯃꯁꯥ ꯃꯁꯥꯅ ꯄꯥꯏꯅꯔꯤꯕ ꯁꯤꯜꯁꯤꯡꯁꯤꯅ ꯄꯜ ꯈꯥꯖꯟꯅꯗꯨꯅ ꯃꯇꯨꯡ ꯍꯟꯇꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯏꯗꯤꯠꯁꯨ ꯁꯣꯛꯄꯗꯒꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯦꯅꯟꯅ ꯂꯧꯈꯠꯄꯤꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯦꯗꯋꯥꯔꯗꯅ ꯁꯤꯛꯇꯤꯒꯔꯗ ꯐꯥꯖꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯐꯤꯕꯝ ꯍꯥꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯤꯕ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤꯁꯤ ꯁꯥꯟꯅꯁꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯛꯇꯤꯒꯔꯅ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠ ꯍꯣꯏꯗ ꯃꯃꯥ ꯑꯦꯜꯆꯣꯠ ꯍꯣꯏꯕꯨ ꯎꯍꯟꯗꯨꯅ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤꯁꯤ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗ ꯁꯤꯛꯇꯤꯒꯔꯅꯗꯤ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠꯅ ꯍꯟꯗꯛꯇ ꯈꯨꯗꯨꯝ ꯆꯜꯂꯨꯔꯕ ꯕꯥꯏꯀꯤꯡꯁꯤꯡꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯈ꯭ꯔꯤꯕ ꯑꯦꯐꯣꯔꯋꯤꯛ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠꯅ ꯌꯥꯗ꯭ꯔꯦ꯫ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯧꯁꯤꯟꯕ ꯉꯝꯂꯨꯕ ꯃꯐꯝꯁꯤꯕꯨ ꯄꯤꯅꯤꯡꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯁꯤꯛꯇꯤꯒꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯋꯤꯟꯆꯦꯁꯇꯔꯁꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯅꯈꯣꯏꯅ ꯄꯤꯕ ꯇꯥꯕꯅꯤ꯫ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯉꯣꯟꯗ ꯑꯃꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥ ꯑꯣꯏꯅ ꯂꯧꯔꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯁꯤꯛꯇꯤꯒꯔꯗꯤ ꯋꯦꯁꯦꯛꯁ ꯅꯠꯇ꯭ꯔꯒ ꯏꯐꯣꯋꯤꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤꯁꯤꯗꯒꯤ ꯑꯃ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯀꯨꯞꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯎꯇ꯭ꯔꯤꯠꯁꯨ ꯃꯇꯥꯡꯁꯤꯗꯤ ꯅꯈꯣꯏꯅꯤꯅ ꯈꯟꯅꯍꯧꯔꯣ, ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯕꯨ ꯊꯤꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯃꯁꯤꯗ ꯕ꯭ꯔꯤꯗꯥꯅ ꯂꯨꯝꯗꯨꯅ ꯎꯇ꯭ꯔꯤꯠꯄꯨ ꯍꯥꯠꯀꯗꯕꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯎꯇ꯭ꯔꯤꯠꯁꯤ ꯃꯕꯨꯛꯇ ꯈꯔ ꯁꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯕ꯭ꯔꯤꯗꯥꯗ ꯈꯨꯠ ꯍꯟꯕꯤꯗꯕꯤꯗ ꯏꯟꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯤ, ꯍꯧꯖꯤꯛꯇꯤ ꯂꯥꯟꯐꯝꯁꯤ ꯂꯣꯏꯔꯕꯅꯤ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯕ꯭ꯔꯤꯗꯥꯅ ꯑꯃꯨꯛ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ, ꯂꯥꯟꯐꯝꯁꯤ ꯂꯣꯏꯈ꯭ꯔꯕꯁꯨ ꯅꯪ ꯑꯩꯒꯤ ꯂꯥꯟꯐꯝꯗꯤ ꯂꯣꯏꯗ꯭ꯔꯤ, ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯒꯗꯕ ꯋꯥꯠꯂꯤ꯫ ꯅꯪꯅ ꯑꯩꯕꯨ ꯋꯦꯜꯁꯇ ꯂꯥꯛꯅꯗꯨꯅ ꯊꯝꯈꯤꯕꯒꯤꯗꯃꯛ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯦꯇꯦꯛ ꯄꯪꯇꯧꯗ ꯇꯧꯔꯛꯂꯤ꯫ ꯎꯇ꯭ꯔꯤꯠꯁꯨ ꯁꯨꯝ ꯏꯟꯊꯣꯛꯑꯝꯕꯗꯒꯤ ꯊꯥꯡ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯕ꯭ꯔꯤꯗꯥꯕꯨ ꯅꯝꯁꯤꯟꯗꯨꯅ ꯍꯥꯏꯔꯤ, ꯑꯩꯅ ꯇꯧꯈꯤꯕꯗꯨꯗꯤ ꯅꯪꯒꯤ ꯅꯊꯋꯥꯏ ꯀꯟꯈꯤꯕꯅꯤ ꯕ꯭ꯔꯤꯗꯥ꯫ ꯅꯪꯅ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯒꯗꯤ ꯅꯪꯒꯤ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯗꯤ ꯅꯪꯒ ꯂꯣꯏꯅꯅ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯕ꯭ꯔꯤꯗꯥꯅꯁꯨ ꯎꯇ꯭ꯔꯤꯠꯀꯤ ꯊꯥꯡ ꯃꯇꯣꯟꯁꯤ ꯄꯥꯏꯁꯟꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯕꯨ ꯍꯥꯠꯂꯨ, ꯑꯩꯕꯨ ꯅꯤꯡꯇꯝꯍꯜꯂꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯉꯁꯤ ꯍꯥꯠꯍꯧꯗ꯭ꯔꯒꯗꯤ ꯑꯩ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯅꯤ, ꯍꯧꯖꯤꯛꯃꯛ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠꯅ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ, ꯅꯆꯥꯗꯨ ꯄꯣꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯅꯕ ꯇꯧꯔꯨꯆꯣ, ꯃꯗꯨꯅ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯒ ꯕ꯭ꯔꯤꯗꯥꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯕ꯭ꯔꯤꯗꯥꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯅꯤꯡꯕ ꯀꯥꯏꯅ ꯃꯐꯝꯁꯤꯗꯒꯤ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠ ꯑꯁꯣꯛꯄꯁꯤ ꯑꯣꯁꯕꯔꯟꯅ ꯂꯥꯌꯦꯡꯕꯤꯗꯨꯅ ꯂꯩꯔꯤꯉꯩ ꯑꯦꯊꯦꯜꯐ꯭ꯂꯦꯠꯀ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀ ꯊꯣꯛꯂꯛꯇꯨꯅ ꯁꯤꯛꯇꯤꯒꯔꯗ ꯑꯦꯊꯦꯜꯐ꯭ꯂꯦꯠꯅ ꯍꯟꯗꯛꯇ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯨꯔꯕ ꯑꯦꯐꯣꯋꯤꯛ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯕꯨ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯄꯥꯎꯁꯤ ꯇꯝꯂꯤ꯫ ꯑꯗꯨꯒ ꯑꯃꯅ ꯁꯤꯛꯇꯤꯒꯔꯅ ꯎꯇ꯭ꯔꯤꯠꯀꯤ ꯃꯆꯥꯅꯨꯄꯤ ꯁ꯭ꯇꯨꯔꯥꯕꯨꯁꯨ ꯄꯨꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯇꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯎꯇ꯭ꯔꯤꯠꯅ ꯌꯥꯗꯦ, ꯅꯈꯣꯏꯒꯤ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯌꯥꯎꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯦꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯦꯊꯦꯜꯐ꯭ꯂꯦꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯅ ꯌꯥꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯌꯥꯊꯣꯛꯈꯤꯕ ꯅꯠꯇꯦ꯫ ꯎꯇ꯭ꯔꯤꯠ, ꯅꯪꯒꯤ ꯅꯆꯥꯗꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯅꯤ, ꯑꯗꯨꯅ ꯃꯁꯥꯅ ꯌꯥꯅ ꯁꯤꯛꯇꯤꯒꯔꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯠꯂꯝꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠ ꯃꯆꯥꯅꯨꯄꯤ ꯁ꯭ꯇꯨꯑꯦꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯐꯝꯁꯤꯡꯁꯦ ꯑꯆꯨꯝꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯁ꯭ꯇꯨꯑꯦꯔꯥꯅꯁꯨ ꯁꯤꯛꯇꯤꯒꯔ ꯍꯥꯏꯔꯤꯕ ꯕꯥꯏꯀꯤꯡꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯄꯥꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯤ ꯃꯥꯅ ꯅꯝꯗꯅ ꯊꯦꯝꯂꯒ ꯁꯤꯛꯇꯤꯒꯔꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤꯕꯁꯤꯗ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯉꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯎꯇ꯭ꯔꯤꯠꯅꯁꯨ ꯃꯆꯥꯅꯨꯄꯤꯅ ꯁꯤꯛꯇꯤꯒꯔꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯕꯣꯔ ꯄꯤꯗꯨꯅ ꯑꯌꯥꯕꯁꯤ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯐꯦꯅꯟꯅꯁꯨ ꯏꯗꯤꯠꯀꯤ ꯑꯁꯣꯛꯄꯁꯤ ꯂꯥꯌꯦꯡꯕꯤꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯊꯦꯜꯐ꯭ꯂꯦꯠꯅꯁꯨ ꯃꯃꯥ ꯑꯦꯜꯆꯣꯠꯄꯨ ꯁꯦꯕꯥ ꯇꯧꯕꯤꯔꯤ꯫ ꯍꯧꯖꯤꯛ ꯃꯃꯥ ꯑꯦꯜꯆꯣꯠ ꯑꯦꯊꯦꯜꯍꯦꯝꯅ ꯁ꯭ꯂꯣ ꯄꯣꯏꯖꯟ ꯊꯥꯈꯤꯕꯗꯒꯤ ꯃꯁꯥꯁꯤ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯑꯦꯊꯦꯜꯁ꯭ꯇꯦꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤ ꯃꯃꯥꯅ ꯁꯦꯟꯅꯕ ꯉꯝꯃꯔꯣꯏꯗꯕꯅꯤꯅ ꯎꯇ꯭ꯔꯤꯠꯇ ꯑꯣꯏꯅ ꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯁꯤꯛꯇꯤꯒꯔ ꯑꯃꯗꯤ ꯃꯥꯒꯤ ꯕꯥꯏꯀꯤꯡꯁ ꯃꯌꯥꯝꯁꯤ ꯏꯐꯣꯋꯤꯛ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯍꯟꯈꯤꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤ ꯁ꯭ꯇꯨꯑꯦꯔꯥꯁꯨ ꯆꯠꯄꯁꯤꯗ ꯌꯥꯎꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯎꯇ꯭ꯔꯤꯠ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯎꯇ꯭ꯔꯤꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯥ ꯎꯇ꯭ꯔꯤꯠꯁꯨ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯩꯔꯛꯄ ꯆꯔꯆꯇꯨꯗ ꯆꯠꯂꯒꯦ ꯍꯥꯏꯈ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯎꯇ꯭ꯔꯤꯠꯀꯤ ꯈꯣꯟꯖꯦꯜꯅ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯦꯛꯁꯟ ꯑꯃꯗꯤ ꯗꯦꯟꯁ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯟꯐꯝꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯟꯅꯁꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯕꯥꯏꯀꯤꯡꯁꯤꯡꯅ ꯑꯗꯨꯃꯛ ꯊꯨꯒꯥꯏꯗꯨꯅ ꯌꯥꯅꯈꯤꯕꯁꯤꯡꯁꯤ ꯂꯣꯏ ꯊꯨꯒꯥꯏꯗꯨꯅ
ꯅꯧꯅ ꯂꯥꯟꯊꯦꯡꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯀꯨꯏꯅ ꯆꯠꯀꯗꯕ ꯃꯥꯜꯂꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯀꯗꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯋꯤꯟꯆꯦꯁꯇꯔꯒꯤ ꯀꯣꯅꯨꯡꯁꯤꯗꯁꯨ ꯂꯧꯅꯝ ꯆꯥꯎꯕ ꯀꯂꯛꯄ ꯃꯤꯍꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯒꯤꯗꯃꯛꯇ ꯉꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝꯁꯤ ꯊꯨꯒꯥꯏꯔꯛꯄꯁꯨ ꯌꯥꯏ ꯃꯄꯥꯅ ꯃꯆꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯄꯁꯨ ꯌꯥꯏ ꯑꯩꯗꯤ ꯍꯥꯟꯅꯒꯨꯝ ꯍꯧꯖꯤꯛꯁꯨ ꯏꯊꯟꯇꯅꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯊꯥꯡꯁꯤ ꯈꯛꯇꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯨꯁꯨ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯖꯍꯧꯅꯕꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯝꯂꯕꯅꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯨ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯨ ꯃꯥꯏꯀꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯅꯈꯤꯗꯨꯅ ꯉꯁꯤꯗꯤ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯔꯤ ꯌꯥꯝ ꯇꯝꯊꯤꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯅꯧꯕ ꯃꯇꯝ ꯑꯃꯃꯨꯛ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯃꯄꯥ ꯃꯃꯥ ꯃꯦꯟꯃꯥꯟ ꯇꯥꯈꯤꯗ꯭ꯔꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯑꯉꯥꯡ ꯑꯦꯊꯦꯜꯁꯇꯦꯟꯕꯨ ꯌꯣꯛꯇꯨꯅ ꯑꯃꯨꯛ ꯂꯩꯍꯧꯔꯦ ꯑꯉꯥꯡꯁꯤꯒꯤ ꯂꯥꯏꯕꯛꯇ ꯆꯥꯎꯔꯕ ꯏꯪꯂꯦꯟ ꯍꯥꯏꯔꯤꯕ ꯂꯝꯗꯨꯒ ꯃꯔꯤ ꯂꯩꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯈꯪꯒꯅꯤ ꯑꯩꯅ ꯁꯦꯛꯁꯟ ꯀꯤꯡ ꯑꯃꯗꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯒꯤ ꯍꯥꯡꯇꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯃꯇꯝꯗꯨꯕꯨ ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯅꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯑꯉꯛꯄ ꯄꯣꯠꯁꯛꯅꯤ ꯍꯧꯖꯤꯛ ꯎꯇꯤꯅ ꯋꯥꯐꯝ ꯈꯔꯁꯤ ꯐꯣꯡꯗꯣꯛꯂꯕ ꯃꯇꯨꯡ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ